ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯊꯕꯛꯀꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯤꯃꯤꯇꯦꯠꯀꯤ ꯃꯈꯥꯗ ꯊꯕꯛ ꯚꯦꯀꯦꯟꯁꯤ ꯈꯔ ꯂꯥꯛꯑꯦ ꯑꯗꯣ ꯀꯔꯤ ꯚꯦꯀꯦꯟꯁꯤꯅꯣ ꯀꯔꯝꯕ ꯃꯇꯝꯐꯥꯎ ꯊꯥꯖꯤꯟꯕ ꯌꯥꯕ ꯀꯃꯥꯏꯅ ꯇꯧꯅ ꯊꯥꯖꯤꯟꯕ ꯍꯥꯏꯕꯗꯣ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯃꯁꯤꯁꯦ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁ ꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇꯨꯔꯤꯖꯝ ꯅꯣꯔꯠ AOC ꯏꯝꯐꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯅꯦ ꯚꯦꯀꯦꯟꯁꯤꯅꯦ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤꯁꯦ ꯄꯣꯁꯁꯤ ꯃꯈꯜ ꯈꯔꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯚꯦꯀꯦꯟꯁꯤꯁꯤꯁꯨ ꯌꯥꯝꯅꯗꯤ ꯄꯤꯗꯦ ꯑꯗꯣ ꯚꯦꯀꯦꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯐꯣꯔꯝ ꯁꯕꯃꯤꯠ ꯇꯧꯅꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯀꯔꯝꯕ ꯄꯣꯁꯅꯣ ꯂꯩꯁꯦ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯣꯏ ꯄꯣꯁꯁꯤ ꯀꯟꯁꯜꯇꯦꯟ ꯃꯦꯅꯦꯖꯔ ꯀꯣ PRO ꯑꯦꯚꯦꯟꯁ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯣꯏꯒꯤꯁꯦ ꯚꯦꯀꯦꯟꯁꯤꯁꯦ ꯑꯃꯈꯛꯇꯅꯦ ꯁꯦꯂꯔꯤꯁꯨ ꯁꯤꯗ ꯍꯥꯏꯔꯦ ꯆꯥꯎꯔꯥꯛꯅ ꯊꯥ ꯑꯃꯗ ꯃꯥꯒꯤ 9,300ꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯩꯒꯤ ꯄꯦ ꯀꯩꯒꯤ ꯑꯦꯗꯦꯠ ꯇꯧꯔꯒ ꯇꯣꯇꯦꯜ ꯍꯧꯕꯁꯦ ꯑꯦꯔꯥꯎꯟ 13,600 ꯑꯗꯨꯒꯃꯥꯏꯅ ꯍꯧꯋꯦ ꯑꯗꯣ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯅ ꯃꯥꯏꯁꯤꯒꯤ ꯁꯕꯃꯤꯠ ꯇꯧꯕꯒꯤ PG ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ from a recognized university or institution okay ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕ ꯃꯥꯏ minimum 5 years of organization ꯑꯣꯏꯗꯨꯕ agency experience in public relation ꯑꯗꯨꯗꯤ ꯁꯤꯗ ꯂꯣꯏꯅ ꯄꯤꯔꯦ ꯑꯩꯅ ꯁꯤ ꯂꯤꯡꯛꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕꯅꯣ ꯈꯣꯠꯇꯕꯅꯣ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂꯒ ꯍꯥꯟꯅ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯏꯁꯥꯅ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨ ꯃꯦꯅꯦꯖꯔ ꯁꯤꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯂꯥꯏꯠ ꯁꯥꯎꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯍꯧꯖꯤꯛ ꯚꯦꯀꯦꯟꯁꯤ ꯑꯃꯈꯛꯇꯅꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯣꯏꯗꯨꯕ from a recognized university ꯀꯣ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯒꯤ ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ minimum 5 year relevant experience ꯆꯍꯤ 5ꯃꯨꯛꯇꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯨꯕ ꯑꯗꯨ ꯁꯤꯒꯤ ꯇꯦꯛꯅꯤꯁꯤꯌꯟ ꯁꯤꯒꯨꯝꯕꯅ ꯑꯃꯨꯛ ꯚꯦꯀꯦꯟꯁꯤꯁꯤ 2 ꯄꯤꯌꯦ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯁꯤꯗ ꯍꯥꯏꯔꯦ ꯁꯦꯂꯔꯤꯒꯤꯁꯨ ꯁꯤꯗ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯁꯤꯗ ꯍꯥꯏꯔꯦ diploma degree in electronic or electrical engineering or any equivalent degree aduga minimum 2 year experience in the field of light and sound haire adu office assistant gina vacancy mari pire magi qualification minimum 2 year work experience oiduba ko fresher gi yawbne marakta dum le finance assistance ki mi ani ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯄꯤꯔꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯄꯤꯔꯦ ꯃꯥꯒꯤ ꯃꯤꯅꯤꯃꯝ ꯆꯍꯤ ꯀꯌꯥ ꯐꯥꯎ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯨꯕ ꯈꯣꯠꯇꯨꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯤꯁꯤꯞꯁꯟꯅꯤꯁꯁꯦ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ 3ꯅꯤ ꯑꯦꯟ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯥꯁ ꯔꯤꯁꯦꯞꯁꯟꯅꯤꯁꯀꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯗꯨꯕ ꯃꯥꯏ ꯄꯦ ꯁ꯭ꯀꯦꯜꯁꯨ ꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯃꯤꯅꯤꯃꯝ 2 year ꯋꯥꯔꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯨꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯁꯤꯗ ꯀꯁꯇꯃꯔ ꯀꯤꯌꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕ ꯐꯖꯅ ꯊꯣꯛꯀꯗꯕ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯒꯤꯁꯨ ꯀꯧꯋꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯤ ꯑꯃꯈꯛꯇꯅꯦ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯂꯤꯠ ꯑꯦꯠꯂꯤꯁ 1 years ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏ ꯍꯥꯏꯕꯒꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯨꯕ ꯀꯣ ꯃꯥꯏ ꯁꯦꯂꯔꯤ ꯁ꯭ꯀꯦꯜꯁꯤꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯁꯤꯒꯨꯝꯕꯁꯤꯡ ꯊꯕꯛꯁꯤꯡꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯅꯀꯣ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯃꯍꯥꯛ ꯃꯁꯥꯃꯛ domicile of Manipur ko Manipur and must be able to speak Manipuri and Hindi with excellent communication skill in English ko si oigadaba sai haikibdo aduga post 3 4 5 amasung 6 ki kangu apply tawningba kanguna computer skills including MS Office ko haidi computer haibis daga tare aduga magi skill ko MS Office ki mai ꯑꯗꯨ ꯋꯥꯏꯐꯨꯕ ꯈꯣꯠꯄꯒꯤꯁꯨ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯋꯦꯕ ꯕꯦꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯑꯣꯏꯗꯨꯕ ꯑꯗꯒꯤ ꯌꯥꯝꯗ꯭ꯔꯕ ꯆꯍꯤꯁꯤ 39ꯒꯤ ꯃꯈꯥ ꯑꯣꯏꯗꯨꯕ ꯑꯗꯨꯒ SCꯒꯨꯝꯕ STꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯆꯍꯤ 5 ꯔꯤꯂꯦꯛꯁꯦꯁꯟ ꯂꯩꯔꯦ OBCꯒꯤꯅ ꯆꯍꯤ 3 ꯂꯩꯔꯦ ꯑꯗꯨꯒ disabled candidate ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨ ꯃꯣꯏꯒꯤꯅ 10 years ꯔꯤꯂꯦꯛꯁꯦꯁꯟꯅꯤ ꯄꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯦꯛꯅꯤꯀꯣ ꯁꯦ ꯀꯣꯟꯇ꯭ꯔꯦꯛꯁꯦ ꯃꯣꯏꯁꯦ ꯆꯍꯤ 1 ꯄꯤ
Sahi ama haisina loiba nate kaiguma nang performance to fazaragadi moina haise contract to makha tana adum lawni adum thabak makha chathaba yai haba aduga maru oiba haidi phonguma kaigumba loinamak adugumba kamai haidi sigi manipurtourism.gov.in hai website sida natragana manipur.gov.in hai ani website sanga kanda sigi notification su adui kamai apply tawni application form loinamak download tawraga yengba yare ay mathang mathang hairake the application fees sida leire application completed in all respect in seal envelope superscribed with the name of the post, notification number, and that should be submitted along with a non-refundable fee of rupees 500 for UR OBC candidate. Haima envelope taga seal ga fazana phuraga aduga nang apply tawriba thabak tu karino o notification number ne tu sing maru obisina loin irakana ko application fee sidi moidi kano tawdre hai non-refundable handokteba once pay tawradi aduga lupa 500 ga thiduba moi OBC kangu UR kangu ga SC ST gumba kangu gina lupa 150 gatang thiduba aduga mana kunoina thaduba jaga dusu sida leire case oina niko sada aduga da office ta TCML office the Directorate of Tourism North AOC Imphal West Manipur India 795001 haidi tang kungi mamang pung adusu pung mari gi mamang da yaunaba thaduba aduga differently able candidates haidi when disabled candidate dugumba moi dugumba kangudi moi di fee kano lawdi ko moi di free ni si exam attempt tawda pesa lawde aduga hire for selection of candidate for post listed serial number 3 to 7 serial number 3 dagina 7 fawba moigi post adugum selection kangu gitnamu sida hire combine combined paper of multiple choice question of general English and general awareness carrying 100 marks mai question do kram da lakpa mark kya pung kya no pung ohum maire moroi bakra sida hire ko exam gi maramda aduga time written venue haidi matam exam thagada mafam kari do loina maktu interview tawgada mafam du driving test tawgada mafam du amagi serial number 1 amasung 2 gido moi tuan amu notify tawrokini hairi aduga hairi moina sida yadaba potchai haidi certificate jawdaba domicile nataba experience oidaba adugumba amai sai haigeba singdo adugumba singdu mapung pan ambo oidragadi moina reject tawni hairi the form ji kamai ni apply tawni khoni official website ki kamai tawni habdo adu sandona mutang harake website changa ko yam yengasi mo sai website ni haikibdo link du dum hapake to sanga si yengasi aduga mayam hajik sange silare www.manipurtourism.gov.in silare isang matamna mayam right hand side ta 3 dot laisa nambiyo sinam lamtum sing tharo adu kana sida notice haina thai si jaga sida nammo aduga recruitment haba mayak sida musango recruitment haba sango matamna mayam thingnarani sida magi recruitment of contractual staff in tourism corporation of Manipur limited silaire aduga haziki notification si download tawge haragana click here to download the notification ko click here to download the application form download tawbe arasidagi aduga yenga sije silaire application form for contractual engagement in tourism corporation silaire kari darkar taba nangi attendance photo karamba post no apply tawdidu sustorani khalani nangi ming nangi loina mentionani documentsing nationality mother tongues ka loina mentionani 10 plus kai nangna pass tawa education qualification gi maroi basing documents se loina mentionani aduga silaire last domicile of detail of document enclosed aduga si application se loina submit tawru loina fill up tawbo loire haira mention lo si PDF file loina download tawraga aduga print out thoga adum submit tawkiba yare magi pi kano sida
ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯇꯨ ꯗ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯇꯨꯔꯤꯖꯝ ꯀꯣꯔꯄꯣꯔꯦꯁꯟ ꯅꯣꯔꯠ ꯑꯦ ꯀꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯥꯏ ꯍꯥꯏꯕꯤꯔꯤꯕ ꯖꯤꯞ ꯀꯣꯗ 7951001 ꯁꯤꯗ ꯑꯗꯨꯝ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯗꯕꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯇꯨ ꯗꯥꯎꯟꯂꯣꯗ ꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯣ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩꯅ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯅꯪꯅ ꯑꯩꯅ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯩꯀꯩ ꯗꯔꯀꯥꯔ ꯇꯥꯕ ꯀꯔꯤ ꯁꯤ ꯂꯩꯔꯦ ꯁꯦꯂꯔꯤ ꯄꯦ ꯁ꯭ꯀꯦꯜ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯃꯌꯥꯝ ꯍꯥꯟꯅ ꯂꯣꯏꯅ ꯄꯥꯕꯤꯔꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯣꯔꯝ ꯁꯕꯃꯤꯁꯟ ꯇꯧꯕ ꯈꯣꯠꯄꯗ ꯉꯥꯝꯗꯅꯕ ꯃꯌꯥꯝ ꯇꯧꯕꯤꯔꯣ ꯑꯗꯨ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯐꯣꯔ ꯅꯥꯎ ꯕꯥꯏ